Ngasigi video asida mayambu taramna okshari. Welcome to KANGLEI content. Ngasigi video asidi yamna thawai nungaitaba pukning waba tu chungba thoudoksingi matangdani 2024 loiramdai amadi 25 haurakpada thokhiba thoudoksingne. Ahanbada Jeju flight incident. Haukiba chahigi December gi tang kumapanda Seoul gi Muan Airport, South Korea da yamna tamthiba mawongda Jeju Air gi 7C Boeing 737-800 model gi aircraft gi crash ama thokhi. Madudaida mi chamaga humdra mapan muk sikhi. Hairiba Thoudok asi plane adugi landing gear plane taramdaida thadaba yadabadagi ni hairi. Maram aduna aircraft tugi black box su recording failure oikhi. South Korean officials singna confirm tarokbagi matung ina crash tawgadaba minute mari muki mamangda cockpit voice recorder CBR amadi flight data recorder FDR animang mathau tawba lepkhirame. Haukiba tang tara tarukta investigation team dagi lakba report amagi matung ina hairiba crash tawriba jahasigi engine animakta uchek matusing amadi eina chingba thengnakhi. Masina takpadi aircraft adu da bird hit ki oithokpa yaba maram sing leire adubu final report ei haujumaki laktroi. Masigumba yamna nungaitaba thoudok asi mamangi chahi 2023 loiraga 24 hawakpa tang 1 dasu Japan da aircraft incident ama thokhi. Ani suba air accident amang tha December ki yamna nungairaba Christmas numita thokhibani. Hairiba accident asi Kazakhstan da thokhibani. Azerbaijan airline ki plane ama Akatu ki city ki maya da crash tawki. Hairiba plane asi da mi homfuga tare muk tongai masidai da mi kuntrain pan sikhi. Aeroplane tongbana chathok sesin tawbada khwaidagi safe oiba mawong oirabasu kudongthiba thoktaba natte. Report amagi matung ina haukiba chahi tara da aircraft accident amadi incident da mi lising muk laikidre. Ahum subada mamangi tha December ki Christmas ki nongalaga December ki tang kuntarukta Jaipur da gas puba tanker ama mai chaklakpadagi mi 18 sikhi 13 amana laikat nagi ahum amana ventilator support ta laikhi. Hairiba thoudok asida mai yamthina chaaba victim sing adubu sawai man sing SMS hospital Jaipur da laikat nakhi. Hairiba thoudok asida manang nakpa gari kuntra mok mai chakhi aduga gari asibu thauriba driver adubudi asogapan yaudana hinghaure. Mari subada haukiba numit 10 romdagi leptana mai chaklakpana maram oiraga America gi leibak Los Angeles hairiba jaga aduda yum lising kyamarom chakre yamdrabada mi 13 rom sikhre aduga mi 13 romna missing oiri hairi. Mafam adugi mi la amaga makhairom sarkarna evacuation order pikhrabani aduga yumdong chatretagi henba yumdong gi mi singna refugee shelter mapanda lainari. Lam adugi fire service ki team sing ahing nungthin naidana leptana chak leba mai sibu kannaba honari. Mayam ngasigi di video asi matang swaida loisinjarage ado channel asibu yengbiriba mayamna channel asibu thawai hakjang hapiyu karigumba video asida asoyangam yaurabasu mayamna commenta iduna semtok birau channel asibu support tawbiyu subscribe tawdriba singna subscribe tawsanbiyu loina na like amadi share tawsanbiyu mathangi video amada amuk thengnarasi.